Rkcs Birth Centenary Celebration Committee na Travelers Forum Manipur amasung Alliance for Development Alternatives Manipur ga KHUTSHAMNADUNA Kakching Da Leiba Angaan Ching Eco Park ta Rkcs Memorial Block ama Hangdok-Khre Memorial Block Hangdok-Pagi tawram aduga mari lainana Sarachan Thiam na hai Rkcs ki chama suba mapokumon palan tawriba si laiwikraba Rkcs na Manipur gi damak tawramba tabak tawram singadu ningsing duna pangthokpani tawram aduga mari lainana block adugi akoibada su upami sing thabaga loinana environment ngak sen gadabani haiba wafam su phongdokhi nakal amaromda Angaan Ching Eco Park senariba KSA Surjitna Ching asigi tongan ba mafamda memorial block kaya leire masigi marakta Rkcs ki mingda block ama hangdokpa ngamba si yamna laibak phabani haiki Travelers Forum gi Secretary Tongbram Amarjit nasu mahausana aikoida piriba ingit ngakna chatnaba hona si haiba wafam thamki